Image PAODAM 9th tabiri basungbu yumnam Anuradha Debine Kunana Krumzari Housing Maroiba PAODA Noni District Libatarama Pansuba Assam Rifle Headquarter Company the Pikinaba Parcel Amada Popi Maru Yoram Badaki Napna Fakatuna Makataba process Sataba Hokre Miam Lakiba Lokiba Kulaising Mapungpana recovered Tautriba Pauba Makatana coming operation Satakigani Haina Security Advisor Kuldip Singh Napondo Kray Lemori Papunsige Kalaga Ekoi Santi Hanzalang Naba Honaba Habisigam Namaru Oi Haina Minister Ombu Nimaina Pundorakle Loinana Madhya Pradesh, Chhattisgarh, Rajasthan, Telangana, Amasung, Mizoram ge Assembly election November thada pangtholagani. Housing Pausan Pizari. Jammu Kashmir ge Bandipora ge Tharapa KG Tara Lumba Parcel Amada KG Amaram Lumba Popimaru Oigani Chingnaba Polam Yarum Badaki Ngasi Nabna Babu Paradaleba Post Office ke Hato Office Tage Pagat Pangam Craig. Nabna Ngasi Ayupung Taramathoga Minin Pumaram Taba Madamda Parcel Amada Ilegano Eba Polam Kara Yaure Haibadagi Akangnaba Pau Ama Pangbadagi Kesi Taralumba Portionesi checked of Kibane Maduda Asa Atako Oibiaba Dry Photo Packet Mayamge Marada Gram Chamapang Contrarom Lumba Popimaru Asi Packet Amada Halaga Yarom Batinabane Hariba Portion Asi None District Manung the Ladyba 19th Assam Rifle Headquarter Company da Pikinaba Jammu Kashmir Bandipora the Leba Arif Hussain Min Tharapane Hariba Portion Asi District Magistrate Imphal West SDC Muhammad Jamilur Rahman Amadi Postmaster Lukram Radishamge Mamang the Hangdo Kibane Maduda Picket Mayamge Marakta Popi Maru Oigani Hariba Picket Asi Kairaga Yaramana Portion the Box Manunda Haidoklaka Yaramane Ripsita percent Asige Arumba KG Tara Harabasu District Magistrate ke Mamangda on Mamatamda KG Nipan Gram Chanipang Kunipant Lumke Luinana Polam Singasi Napna says Tauraba Matung Makataba investigation get the process to Bahokre. Time to disclose all these persons, so we keep these are on some secret. We found dry foods in this poppy seed packet, only one packet, and then on weighing it was 930 grams. Okay. Sir, it is not the right time to disclose these things now, right now. Okay. But Imphal District Sagolmang Police Station Manung Chana Ladyba Sinangkolda Combined Force na Operation Satabada Nongmai Maru Amadi Polomkia Pagapangam Kray. Ngasi Nongalamda Ayukipung Ohumakadagi Ayukipung Mangaga Minini Pumangaram Taba Pauba Imphal District Police Imphal Reason Red Cell Division Ge Makada Ladyba Indian Army Column Sing BSF CRPF Koi Manipur Rifles Amadi IRB Ge Ko Singna Sinam Kulgi Yum Chamaromba Amadi Intervillers Rod Singdati Humbagi Tabasatake Haidiba Operation Asi IC Zone 1 Tamtinge Pogtang Makada DIC Rent 1 and Herojina SS Tauraka Pangtokibani Pagalaba Kulai Amadi Ate Polam Singdi AK-47 Rifle Ama 303 Rifle Ama combined Ani LMG Ahangba Magazine Ama Bulletproof Jacket Manga Kaki Pudit Manga Kongrau Ama 5.56 mm Kapayariba Marukuni Hairi. Nakala Maramda Ngasi Sinam Kulge Akoibada Combined Force na Operation Chatanaba Honabada Yamlabakuzasingna Mite Kulakta Operation Satarabanina Nongsu Tangbada Ladyba Mar Singdun so Operation Satagadabani Security Sing Hanbayaroi Haina Security Sing Tingduna Tambadaki Chauna Irang Toke Tungda Haidiba Mar Singdun Aduso Kangpopi District Police Ka Tanaraba Anaka Ataba Matamdang Ngasi Hayeng Sigda Operation Taragani Haina Thasaba Pipade Kunza Singhe Kongpamado Handoke Hairi. Chief Minister Napondo Kiba Wapamge Matungina Ngasidagi District Yada Combek Operation Satakre Operation Aduda Nongwai Taramatoi Marukund Gunpowder KZ Ani Yauna Tunga Bapolam Kya Fagale Haina Security Advisor Kuldip Singh Napondo Kray. Hidamasagamari Lainana Chief Minister Conference Hall da Pangtopa Pogeme Pamba Amada Mahana Makata na Hai Chief Minister na
फोंदोखिबगे मातुंग इना ngasidagi tunga ba district ya da combined operation chathaba haure public na illegal oina khulai paiba asina afaba oroidaba maramna miyamna lakhiba khulai sing mapung phana recover tawdriba phawba makhatana combined operation sathaki gani ngasigo aina Imphal East, Imphal West, Surajambur, Kaksing amadi Thawan district ki mafam khara da chathakiba operation aduda nongmai taramathoi nongmai maru kun gunpowder kg ani 51 mm mortar ama 36 HE hand grenade ama pumpy mortars tara amadi radio set anini Imphal East ki oina Sinam village, Surajambur district ki oina Jalengkot village, Kausavung village, Tawan district oina Yaripok Gwaro ke hill haidiba mapam singda combing operation sathabada kulai sing ase phagapangam kibane Myanmar romda changlaga illegal oiba polam sing leibada seasonable oigani jingnaba myoi ama thasagi tang tareta Myanmar border dege security force na lupa lakh kunga konana phagapangam kre Loinana Pagalaba, Mui Ase, Chingat Police Station, the Sinakre, National Highway 37, Amadi National Highway to the Palliba, Gari Singh, Aso Angambi Yaudana, Pudagnaba, Balnereban, Oiba, Jaga Singh, the Security Force deployed the Ukray. House of Pawagi, Oina, Puna, Manipurgi Tonga Tonga, Mapamda, checkpoint, Jamaga Control, the installed the Ukray. Miamna tongan tongan ba maikai dege sandorak pa tongada thazabigano haina mahana makadana appeal tauke. We have started combing operations, and this combing operations will go on till all the looted weapons have been recovered, because you know that number of weapons which have been looted from different armories, from police, are of large number, and such huge number of sophisticated weapons remaining with the general public is not a good idea for a society, because these will land into the hands of the miscreants and they will definitely make misuse of it, and which will go against the society. So today combing operation was carried on at different places, which I will mention to you. As and when we get intelligence, we will keep on doing it, involving all the security forces, local police, magistrates and everyone. In today's operation, it was held in Churachandpur district, Imphal East, Imphal West, Kakshin and Thobal districts, in which 11 sophisticated arms, 20 rounds of ammunition, 2 kg of gunpowder, 51 mm that is called 2-inch mortar, 1 36 HE grenade, 10 improvised mortars, Pompey, which we call generally in local language, and then 2 radio sets, some BP jackets, empty magazines, then the uniform also. You must have heard that number of times miscreants are using various uniforms of police and other security forces. That has also been. District Administration Kaksing amasong Manipur Information Commission senduna Right to Information Week Celebration 2023 ga mari lainana nomagi oba district level workshop ama ngasi Kaksing Municipal Council ge conference hall da pangthokrai ngasigi tharomda Directorate of Health Services ke legal officer KS Babulendra Singh roles and functions of various officials haiba topic ta wangang ke Oinam Sunin Singh State Chief Information Commissioner Manipur Information Commissioner na role of Manipur Information Communication in the implementation of RTI Act 2005 haiba topic ta wangang ke Department of Personnel and Training, Ministry of Personnel, Public Grievance and Pension, Government of India na sponsor Dr. Napal Thukiba ngasagi tharom dada Z Santikumar Kabui Joint Secretary Manipur Information Commission ADC Kaksing Additional SP Kaksing District Level Officer Singsu Saruyaki All Manipur Travel Union Amtuna Chahi Asige Mars ke tang kuntreta Manipur High Court ta mitaina Southern Tribe list ta yauna bagi state lengangna Union lengak ta recommend to kiba atuki matangda PIL ama Manipur High Court ta tharakiba atuki order reserve tawduna thamkre order asige hearing matang chai ge January ke tang ahumda haidolagani Haukiba October ki tang mangada Manipur High Court ki Division Bench Justice Ahanthem Bimol amasung Justice Ahanthem Guneshwar Sharma ki bench aduda
Manipur High Court ke Chief Justice MP Mulari Dharan ge bench na PIL asage hearing chathaki amtugi maikaida advocate Colin Gonslop na leptuna High Court asida meeting ST list leibaki matik chade March ki tang kuntare ki order adu makhoida tanaramde haina yetkhibale maram sida amtuna megitanga ahumda meeting certain tribal list chanbage wahauda kanglop anigi irang chathabaleidi haina phongdokibagaloinana High Court na nakal anigi watar batungda order ase reserve tawduna thamkhibane hairi lemhauriba punsige yengduna thokiba thokdok sing kauthongnaduna aikoi santi purangnaba isa isadage hauduna honaminase haina NPF Manipur State Unit ke ahumsuba oina President Khallaba Minister Awangbo Nimaina phondokre Naga People's Front ke Manipur State Unit Divisional Unit Area Unit amade Front End Wings ke lisingani kunmari dagina lisingani kunipan fawa nongna thau pogadaba sing ngasi Naga People's Front na sinduna Hotel Imphal ge sangai hall da wasaglawkre wasaglawbagi tharampa dubga mari lainana NPF ki President amade Minister Awangbo Nimana hai lamdamasida haukibatha megitangka dagi thokiba irang asina marampo oiraga tangdu leita da papunsi mahinga amada lakpa adu hauzakte karamakhaide saparakle lamdamasida leiriba praja miyamba asi santipa mangaktani adubu matau karamna santi purakani amade aikhoi masinge marakta amaga gyan taminaba ama mathau tai haiba asi aruba amakhakti oi adubo lemoriba tungi punsige khalaga aikoi santi hanjil hannaba honaba haibasi yamna maru oi oiriba phibamba sida NPF na su angamba thakta honari praja singh na su maikai da honari masigi manungda lengak asina su honaba yabakya honari center na su aikoi ki wata biduna tawfam thokpa tabak sing su leptana paikhat piri asaguma tansa asida zati bizat ki khenaba thamdana sawningba awaba kya adubo tungoinaram laga amuktang mausage santi leiba punsi mahing aduda langnaba aikhoi honaminasi amana amabu nuksi sanaba amagi wakhalbu ikai khumnaba utpa loinana leiminariba singge hak masa khangna santi lainaba honaba amadi kumang sauksinaba honaba nungaiba punsi ama phangnanabagi pandamba asi NPF ke maru aiba mission amani amagi sawningba pendaba amadi amagi nungaiba adu khangminaba mathau tai adubo masi aruba ama oirabasu NPF na khangminanaba honaduna lai makhatana su honakigani haiki attention to yang supi bi lei aduna prajapunamak zati bitapi haidana manipur da level prajapunamak waina pil taujani bani mayam magi level da is puragna na bakona si asaw kon mangai su lei boy mayam punamak su respect lei khit boy mong sina kamai mangai gini awa bandang kibo sina kamai na nang peace leo na kamai lei gini habde apusi bahap kaze but asina roiba kunsi obidina ya konna tagadina amana ma bu kokna re harga kamaina aingon digi haurga pisi akoji status da mula hansira hamsi yam onamina si hamsi yam da ngasi wasak lokhiba asi lakadari balesangani kunmari ke January ki tangka amadegi tahi manga thabak puba hogani NPF Manipur State Unit Divisional Unit Area Unit amade Frontal Wings ke punamioi chanipan henbana nauna thau puba ke wasakadu lokhe wasak lahau daba sing October ki tang kuntra mathoi NPF ke Foundation Day ke mamang phawbada loishina bahona gani haire Ningsing bayai Kohima da Haukiba September ge tang kunma thoida NPF MSU ge Khalaba Office Bearer Singh Hana Wasak Laukrabani Masida Awangboy Nimaibu Ahumlak Suba MSU ge President Oina Amohana Khankibani District Administration Tawange Mieng Makada Sogdekna Wangzeng Kodumpopi Sport Complex da Hangdok Liba Rally Camp da Thawang Atopam Maka Lekai Dege Lekidraba Okram Manishingi Mingda Sel Oina Lopalising Nipu Mateng Pikre Ngasi Rally Camp Asida Chatuna Mateng Piba Aduda Sarugia Kibi Lekidraba Manigi Loina Bi Okram Petobi Devina Hai Maki Mapuroiba Manina Lekidabagi Chahi Ani Mapung Parakpa Kumon Numine
नुमित असिग मरी लेनना हौजेग थोगलेबे इरंग असना मरम फो ओइरगा लांजनरक्तुना रैली कैंप असिदा संजफम लौदुना लेरी मखोइगे अवाबदा मतेंग खरत ओइरबसु कोहनबा ngamgadra हाइबगे वाखलोंदा माकी मचानुपा ओक्रम विश्वनाथ सिंह ओक्रम बिमोल चंद्र ओक्रम नेपोलियन अमदी मचानुपी ओक्रम रोमिला देवी की अपामा मतुंग इना रैली कैंप असिदा संफम सिंह असे पीबने हाइके सोगदे के केशिया लरेन लाकपंप अथोबना फोंदोरपदा अवाब तारबसिंगीदमक्ता ngasi laikhidraba manigi imung manungna mating pipirapa asi haninga letana nungaiba phongdoksari laikhidrabage thawaina mapuge nakta ingna chikna thambiba oirasnu loinana imung manungbusu nungaina thambiba oirasnu haiba wapam phongdoraki Kuki singna Manipur thogainaba landarakpada iraka asi kannaba thodangka lobada thawai thakraba lamlai kendrage athawasinge imung manungda lengake thabaka amamampa pinabage thodang lauragani haina lamlai kendrage MLA KH ibomsana noyada leiba kanhai macha ningsing sanglenda pangthokiba athawasinge maphamda langbanda haitha leithabage thoranga mari leinana phongdokre Lamlai Kendra United Club Peace and Development Committee na sinba tharampa aduda committee ke president NJ Soy Noyada Village Development Committee ke president P8 Sana Jingbana saruk yakhe Tharamda saruk yakhe singna Lamlai Kendra ge Kuki singa land thengnabada lei khidaba amadi atopa Kendra ge athoba singe photo da lei katpagaloinana langban haisoi kapage tharampang thoke Tharumdada KH ibom sana makata kibada hauzekti kuki singna maite khulak yognaba landarapa ngamdrabadina nahan makhai land thengnari ngaida semilond sothaduna leiruraba khara phukanaba honaminase lana seda laikhidraba lamlai kendrage khuncha singge leihauriba imong manungda mateng kharadangko oirabasu laikhidrabage khwaidagi nangnaba amada Lenga ki tabaka amamam pinaba mari lainaba singda taksilaga tabakta onthonaba honagani haike volunteer when it's living si tolo phangmanate aduna karim ta prida pra sacrifice toraga akoi di imareba kandawiya de haibugi wakhalon du sacrifice torimne aduna ngasi ipai pusingna adugumba chalamba lisato aduda chalibasing kaya amasu lairi haibase tungi lakadaba miron sida khanganabagi mafam amasu semgani adagi amana handaki violence ida khoi kendra dagi arkimetik nuaite ko adur kasu laibaki lurba tanpham sida thawai lanpham da thawai kat khibise koi punna tareni aduga tares nipan se amana sumna thabak sei masih khuji phaugi rekota Manipur ki constituency ki supreme sacrifice of was a highest name. Siki the Mukto say MLA when it's out okay everything. Abaram the Sulam the Masida Hosek Toliba, Iranga Sida Irebaki the Mukta Hawaii Katok Raba Atawasinga Amadi Mahiri Anige Tawaina Mapugi Lekunda in a Chigna Ledunabagi Langbantagi Haita Leitabagi Torama Ama Awankuno Youth Development Association Amadi Nubi Chakwat Hongtang Globe Awankuno Mayai Lekani Sinduna Awankuno Mayai Lekaige Community Hall the Bangtokre Taramadu the Sarugia Kiba Maisnap Mangolna Maitei Lebakta Maitei Mutkiba Yabaki Pibam Lady Basi Ataba Matamda Manipugi Chief Minister na Honabiduna Atubada Tangtu Leitabalam Dampa Ama Ohenbiu Loinana Chamjaraba Mahiroi Anibu Kuki militant singna tamthina hatopi khiba yaning de haike Anishori Sorai Shamna Leiba ke asuk luraba tampham asida mapi mapa oibishingna tasin nadana leidiba asi pendaba phungdoi Mana makhatar duna lekhidraba singi asiba haksang sing phanganbiu isage idam damda ishana lanjinduna Saidangduna yamna wana kangduna lady Jahi kya changduna Tungsan Jarapa Iral itum yumkai sing cookie singna may thadopiduna Lanzin awaba kangduna ladyba asi atapa matamda oration to amapurakduna Lanzinaduna ladyba singa asi magi mayumda mausagam tangdulaitana lehenbi haike
ngasi Paurabi da leiriba Jamp Public School Paurabi gi Hana amadi hauzik tamliba mahiroi amasung Paurabi lamsing nupi maru Paurabi na sinduna ngarangka maira thanbagi thoramba ama Paurabi da pangthokre thoramada da sarugya khiba mahiroi amadi ima ibel singna kuki terrorist singna tamtina happy khraba mahiroi linthongambi amasung hemanjet anigi Tawaina mapugi lekonda ingna chikna leirunaba maira katpagaloinana ingchikpa khongsat amasu satke khongsat adu loisilakla matungda sarugi yakhiba singna tongan ba slogan ke asulauke Forest Department ke miem makhada kaibi development committee amadi khunza singa loinana kaibi khulenda paring naina chatharapa u thabaki tharong ngaselotion kre Uthaba Lushin Bagamadilena Kaibikulan Development Committee Secretary Ngangbam Toibana Pongdorakpada Kuki Shingna Chingkoktona Popi Tariba Singe Bayukta Lepa Oina Amadi Malingi Oina Ing Asa Kal Kairakpadagi Tenariba Awabakara Danka Oidabasu Kohanabagi Pandamda Forest Department Kusamnaraga Uthabagi Tharamase Pangtopani Sayesigi Oina Upambi Lisang Mangaram Thakre Kaibi Kulen gi khunza singna kuki singa thengnaba lanta asida mana ngamba mongda lan thengnaba yauri haike Palenda kuki khulai paipa singna nongmai kapsalatuna etek torpa numita Assam Rifles na nongmai kapda soktuna delege amsta lying duna leriba hairokpa 2 bazar mamangdagi ningthozam pringi lying bada Hairok Development Club amadi club asage maira paibisingna selge mateng pangkre hariba selge mateng ka adu ngase club amadi maira paibisinge apunba tempa amana premge hairok ta leiba mayamda chatuna imung manungi miyoisingda khusana khibane tharomaduga mari leinana maira paibisinge maikai dagi soklaba premge layengba asida manipur ge miyamna mateng pangbiu aikoi masent mateng ka pangminatuna Lana asida awa na tarabasing masa-masagi maranay uhaloishi Manipur Sarkana suning thozam prem gi layeng liba asida miyang changbi haike si palengi thogokta sokuna hoji hoji delhi ge emsa layeng liba inong duka tom prem kumar hoji delhi ge emsa la kanda layeng duna leiba ning thozam prem kumar inong pagi layeng bagi damakta akoi na angamba mateng haigan na duna club ga mara pai bigi akoi kusan na duna ngasi mahaki mayum sida akoi na angamba sengi mateng yamba yam da bathi dana palising tara tang mateng tawba laksari makhata na leiba sangsan kuna magna imai ben ada ina isen lupa kuna magna layeng bagi damakta makhata na angamba mateng mayam su tawbiyo hai na akoi gi mara pai bigi mahut sinja duna aina haijen People's Revolutionary Party of Kanglaipa Pripak in Putaruk Suba Bapokoman Tharam Lamna Masida Kunda Minariba Jimitabi Miam Punamaka Kusamnatana English na Pangtokre Ngasi mag iramdam Kanglaipak ta tholiba thoning da bathodo watho kiana iraisa punamata piriba ningam da bagi chaitheng amadi Koirang khoi shauna bagi phibam asida handak chahi ki oina ni Putaruk Suba Party ke Mapokomonda asi maming tagi oina Pangtokre haina Lona Thinkraba Lubasagi Department of Publicity and Propaganda ge Publicity Officer Mangal Khumana Mangal Khuyek Piduna Thadaropa Cherolamana Hai Cherola Cinema Katari Badi Chairman Interim Council na Athoba Metuklen Oiduna CHQ da Atamba Tharong Karagaloina Pangthoki Loinana GHQ Technical Headquarters 701 707 Amadi Atai Base Area Singdam Mapokoman Tharam ase Pangthoki Chairman Interim Council na Lebaka Miam the Piriba Yaipa Pausend Cherolbo National Media Amadi Local Paper Singda Hapiduna Miam da Paba Pangankiba Amasung Cherola Sipu Pathoktuna Lamdam Sigi Miam da Taba Pangan Bikiba Print and Electronic Media ge Ichinina Kudimapo Harokteamba Pungtoktuna Thagapa Pungdoragli 701 amasung 707 Battalion da so Camp Commander Singna Mochutari Kipiranchik Khatpakaloinana Chairman Interim Council na Lebak Miam da Piba Yepa Pausen Gerol Patoktuna Red Army Sing da Tahanke Aroibada Niputaruk Suba Pripaki Mapokuman Gamari Ledana Yepa Pausen da Pirakiba Lamdamasigi Amadi Wishia Lamdamgi Ningtam Lalhoglob Sing Loinana Irecha Punamapu Thagar Papongduk Jari Amasong Lamdamasigi Chingmitami Ichin Inau Singbo Mapokumonta Asibo Mapong
pahankhibagidamak thagapa phungdoi haire. Election Commission of India ngasi state mangage assembly election pangthoknabagi matam lauthokre. Assembly election pangthokadaba state sing adudi Madhya Pradesh, Chhattisgarh, Rajasthan, Telangana amasung Mizoram ne. Ahanba tangkaki oina mathang tha November gi tang 3 Mizoram gi, Chhattisgarh gi November gi tang 3 amasung November gi tang 8 Madhya Pradesh gi November gi tang 8 Rajasthan gi November gi tang 12 Telangana gi November gi tang 19 da pangthokari. State manga asagi vote masing chahi chigi December gi tangka ahum da thigani haina ngasi paugi mifam amada Civil Election Commissioner Raja Kumar na lauthokibani. Pangthokadariba assembly election asi lisingani kumari da pangthokadariba Lok Sabha election gi aroiba assembly election ne. Mizoram ge hauzik laidiba assembly asige matam chahi sigi December ge tangka taratare loire. Telangana, Rajasthan, Chhattisgarh amasung Madhya Pradesh ki na mathang sahi January thagi tongan tarik sing da loigadaribani. State mangage assembly election asida punna voter crow taratarugrom na vote hadanagadori. State manga asida polling station laka ama lising humbudra tare rom laigani. State manga asida nupa voter crore nipan dasmekani amadi nupi voter crore tare dasmek nipan romda vote thadanagadori haina rezakamana makhatana phongdoki. Amaramda Election Commission State mangage assembly election pangthong nabagi matam lauthoki babu BJP gi Leader Singh Home Minister Amit Saha Party President JP Nadda amasung atai party ki lusang basingna taramna okre. Bharatiya Janata Party President JP Nadda na haikibada ma ki party na lakadar state mangage assembly election asida soidana mai pakani. Prime Minister Narendra Modi gi liching makada state manga asida BJP na soidana majority phangduna sarkar semlagani haiki. Glacial Lake outburst flood globna Sikkim da tholiba disaster asina India gi Himalayan states tarukta yamna khudong thiba tholakpa yai haibagi khudam oiri hairi. States amasung Union Territories sing adudi Himachal Pradesh, Sikkim, Assam, Arunachal Pradesh, Jammu amasung Kashmir amasung Ladakh ne. United Kingdom gi Newcastle University da scientist na luchingba international timba amana maramsigi matang da thigat padagi phangba warol sing nature communication zanen da hana phungdo palekre haire. Glacial Lake yawba natural dampa amade ising pathorak panatraga isingi imai hengalakpada Glacial Lake outburst flood asitoi Himalayan Ranges da Glacial Lake lising tarika chamangalai masigi manung da chada taradi Sikkim dalai Ganga River Basin ge India ge Glacial Lake Atlas na ulibagi matung ina maduge horopom Himalaya ge chingkhong dagi ni hairi. Hamas ka akan balan songnariba asigi Israel ge hanagi Prime Minister oikiba Naftali Bennett lami singe marakta yauri hairi. Lana sida nakal animakta miuli sangamaga chani sikrabani Palestine ge group Hamas na khangawdana thangsan numita Israel ge mathakta akanba laksilakhi Israel ge maikai dekhisu akanba maungda launch chatharakle. Southern stand paishileba Hamas singbo maithiba pinaba Israel na akanba lanchang sele. Israel Prime Minister Benjamin Netanyahu na Gaza civilian singbo Hamas sing teki lapthong na bacheksin wa piki. Operation Al Aqsa flood kauduna Arab amasung Islamic nations yamna Israel ge mayutalan chatari haina Hamas chief Ismail Haniyena haiki. Lana se makoina mai pakpagi phibam da lede haina su phongdoki. Fresh support ka loinana Israel na su kana changsele US President Joe Biden na Hamas ke lanta ase Kaihaurudana Landavani haiki. US Defense Minister Lloyd Austin na phungdokibada USS Gerald R. Ford aircraft carrier amasung warship kya Eastern Mediterranean da thazan kre hen bakulai kya su thazalagane hairi. Hauzik sanabagi pauda All Manipur Volleyball Association asinduna thazgi tangka manga tagi chatharakpa 22nd Junior Boys and Girls, 22nd Senior and the Youth Men's and the Women's
State Volleyball Tournament 2023-24 ngasi Kuman Lapa Indoor Stadium da loising kre. Loising bagi tharamba duda L. Lokendra Singh, President of All Manipur Sport Association, R.K. Sanayama, Secretary All Manipur Sport Association, L. Kunjakishore Sharma, Commandant 6 IRB, K.H. Lokendra Singh, Director in Charge, Sai Ullo, Joram Kovio, President Senapati District Olympic Association, Takhelambam Loya Lembi Sene Volleyball Player na Athoiba Mitunglen Toromapu Amadi Akanaba Mitunglen Oina Sarugaki. Ngasi 22nd Sub Junior Boys Ki Sanakiba Final Match ta Amimido Mayang Infalna HBA High Zambo Straight Set 3-0 da Maithiba Piduna Sub Junior Gi Sample Trophy Lokre. Sene Women da SDVS Napatina TRYVC Kamsungbu set 3-1 da Maithiba Piduna Sene Women Trophy Loki Bagaloinana Sene Men's Final Match da MPSC YMDO Hairangoitunga Tengnaki Taramadu da Makong Matang Takrapasing da Manamatum Sinkusinaki Hausagaru Badamaroiba Pau Amon episode Noni District Leba Tramapan Suba Assam Rifle Headquarter Company da Pikinaba Parcel Amada Popi Maru Europe Badike Nab na Pagatuna Makataba process Satawa Hokre Miam na Lokiba Kulai Sing Mapung Pana Recover Tautriba Poba Makatana Coming Operations at Gigani Haina Security Advisor Kultip Sing na Pongdokre Lemori Popon Sige Kalaga Ekoi Santi Hansalon about Honaba Hibisi Yam Namaru Oi Haina Minister Awangbo Nimaina Pongdorakli. Loinana, Madhya Pradesh, Chhattisgarh, Rajasthan, Telangana, Amasong Mizoram Assembly election November Thada Pangtholagani. Image PAODAM Ngasigidi Matang Sidaloishade Ming Kabiri Versangbo Amokana Krumsari.